nung sing tumhanduna mai pak na laying bangamle nung leiba singna amuktang sangyeng tawthokpiu akopa marol gi dama call tobiro 9366752158 amukhana 9366752158 laying zariba sanahal sangayumpham nungpho pakham men sanan gi dak thakpadi phakraba miyoi sing ibomcha thobal ningombam puspa hairo Vicky hairo M. James Khangabo Hamida Sangayumbam Yumnam Amusna Thobal Hauka Y. Aranjana Thobal Hauka Awaba Phongdokpa Wangjing Tentha Kendra gi miyut oijaduna ihakna minister oiringeda Wangjing Khunja gi miyoi sing tanajaduna Wangjing Khunja bu ikai khumna jabu chaboina Wangjing Ningthau Sanglen amadi Miyam Tinpham Sanglen haibadi galeri kachaduna Sahigi Wangjing Ningthau lairemba lairembi haraubagi thogaloi oiribi Wangjing SK lekaidagi ima maibi ahanthem sorujini leimana manung matam chadana laina amadagi chaliba tha sigi tang marida nungsi jaraba mahaki imung manung maruk mapang khwai punmakku thadoklaga mapugi lekonda leirang leinam oina khongdoi khibada taibang miyoiba oiba aikhoina ningam haudaba amadi nungaisa haudabagi chaina adu miyamda awaba phongdokchabagi pauje Diamond Radio ki mateng lojaraga bijari awaba phongdokchariba Moirangthen Hemanta former minister Lengsin Biraksi Yaifabi Eye Care Khangabok Baja Yaifabi Eye Care na lakadoriba festival sing asigi mangjongna offer kaya pijari adomna Yaifabi Eye Care the mid lying balak matamda frame free the pijari lensu ahongba mamalda pijari Loinana Blue Cut ARC IC Amadi Progressive na chingba makhal makha kya lobada offer pijari Lengsin biro ayuk ki pung mapal tabadagina numidang wairam pung mari fawbada Loinana ayuk ki pung mapan digina pung mari fawba office hour matam masida call tobiro akupa marol khangbi ningbasing 7395957341 Loinana 9862696914 Hariba number singer sida call to biduna ko pamarol khangbi Yaifabi Eye Care Khangabo Baja Thagatpa Phongdoksari Hairok Part 1 Haitu Pokpida Laiba Ramesor gi Loinabi Ranjana Devi Hairiba Miyoi Asigi Sahi Ahum Makhairom Khut Khong Sagan Loinana Khwangda Chikpana Patawramba Ado Khangabok Part 3 Kha Khundonda Laiba Oza Maiba Thoksom Yaisha Oza Asina Layeng Bibadagi Fare Masigi Damak Ozabu Haningai Leitana Thagatpa Phongdoksari ba Ranjana Devi Hairok Part 1 Haitu Pokpi Khanabiu Tanabiu Khangabok Part 3 Kha Khundonda Laiba Oza Maiba Thoksom Yaisha Contact number pijari 7628965816 Amuktanga 7628965816 Laying Zari State Amadi National Award Fonglaba MDZia Ulak Usamna BP Nungsang Pokta Gastrica ba Tang Sikpa Sinus Tonsil Asthma Khwang Naba Singli Naurison Thaba Khongya Saba Nupi Goiba Laina Sing Laying Zari Bamafam Mari Thokna Thamzari Ahan Bada Kekruvila North AOC opposite Kekrupata Ayupung Taradagina Numidang Waram Pumanga Fauba Laying Zari Anishubada Mayang Infal Konsak Bazarda Ayupung Taruktagi Ayupung Mapal Fauba Laying Zari Ahum Subadana Yaripok Bamo Laikai Kabarstan Rota Yumsakisa Numit Amadi Thangza Numit Kudingi Ayupung Taradagina Nungtilpung Mari Fauba Laying Zari Mari Subada All Bazar Zomi Colony Sisipur da Laying Zari Hena Kupamarol Khangbining Basingna Call Tobirao 8414825323 Amukahana 8414825323 Lakle Inspector Tayai Ahan mamaktada Diamond Radio Channel ki Inspector Tayai tabiribi singbu James Hagru jamna taramlok chobolane koknono khurumjari ngasi puduna laksari Inspector Tayai chahunga taranipan suba tangkak sandokchari bathoromasi wakalna sagatchaba wari asi haujik hingliba amadi laikhidraba kanagum amataga mari lenezade karigumba wari asi manaba natraga mari lenaba yorumlabadi masida lakpo wakat aikhoina logjaba ngamjaro ngarangi makha kamu
गाड़ी तुम तो खम ओए 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 अरे इबुंगो boy silo kay hay gang kan nang son de yum da hala de ro hoi hala de ne kan lo uncle wa hay gi nang ga sai su ai khoi ma na bong gi gari de tong ga kai thien da la ki natra right am I right sumdra hoi uncle nga sai uncle ma ga anti ma ga na thin bi ram bani ado ai khoi gi ma na bani ne maming do Sundar kaubani aduga magi no piduna lata kaubani law nang amo hanta mongna ai khoina thimbi ram bagelo yani uncle ai adum chasagra ge yani ai yade ai ai khoi mana buduna sinarma horen ai khoina somda sakibada nangbu thimbi ram haidena makhoi ani na phajana sinarma bani khangabro law asem uncle मानी ने नंगोंदबु आइना करी फागी तौदुइनो ने लो आई हाइगे लाउसी फजना आइना हाइदु सुमद्रो ngसाइगे दु इंजिनियर नि मागी नुपी दुसने अराइब नुपी नते मासु थबक तौरिबनि चाउन एसो ओरिबनि ए से गाड़ी दा काखलो नंग थिनबिरमगे अदुगने वारी दो सुम सानरसि से लाव काखलो होय अंकल थैंक यू अंकल लाव काखलो तौरो अदो ngसाइ नोइना वारी सानबदा मखोइदुबु कनाइ चलुरिने न नंगोंदा हाइगे अंकल मखोइगी मचा माने आइगी सही के चमानै हाइ अखोइ खुगंसिदा लेबा अहल रिक्शा थौबा मदने मखोइगी मचादो सिनखिन हाइ अदो मचादुगी खुंगुल्ली बने न लाइ अदो मखोइ मचादो थि खंद्रे न हाइ कोरिनो न हाइसिबो सही तरह थोइददी मखोइदि लुहोंद्रि अदुगे लुहोंद्रिङैददि मखोइगी मचा ए अदुदि वारिसि वारि मनिना फै थिबा तारेदना अंकल होय खंबिब्रो अंकल होयना थिबा तारे हाइदो आंगांदुगी मफमदु खंबिब्रो ओय अदुगी नते वारि मनि करिसु खल्लुनु मखोइना थिरिबदु अखोइसु याउबिबा तारेदना रिक्शा थौबहन ngasiदगी चही 12 ममांगदा अहल अमदा अंगांग अमा सिनखि हाइबा मदु मखोइगी मचानि हाइबा मखोइना थीबा फंद्रगा अइना फंगनबु थी तारेदना हदोरबदि असेंग कुमहैसे हौजिक कोना तपना थोरपगम सोइदना थोरगना ए कुबेर पुपो हाय करी दौरगेन हे हाथु नना कौरिदो करिदो ने करी तो यावरगे हाइदि नंगा सिंगन हलैसिबु करिगिनो ने हा कैथेल थोंनो लहरब्रो दुकान थोंनो लब्रा हाइबनि ने नंबो पुपो अदुगी नतिए ngasiदी दाव यामनि याई अहानबा चखिबदसु अंकल अमगा अंती अमगा थेंगनेये अदुगा मखोइना ने कैथेन पावबा थिनबिरमगेना थिनबिरमिबा अदगी पोचै लोइना आइना लैसिनबा लोइरे अदु लोइरकांदने यमदा चलगेने खोंना खरा तमना चटपा होरकांदा मु अंकल खरा मु लाए मखोइना मु इबुंगो नंग सोंगे लंबिदे चतोइरा ngसाइसु नंग ना खोंना चटपा उखि अदुगा अखोइगी मरुप अमनसु नंग ngसाइ थिनबि अदो मोइनासु हाइरमबनि अखोइना सोमदो चटपदा नंगु थिनबिरमोना मोइना हाइरगने अमुक थिनबिरमबै वानिदा ए करिनोने हाइसिबो अहानबा थिलिबदुना कना हकोनबा थिलिबदुना कना पुपो अदुदि अमदा खंदिए अकोनबा अंकल सिंग द मोइना हाइबददि मोइगी ममानबनि करिनो इंजीनियर अदु अदा यामना हाइ पुक्सेल चाउबा थमोइ सेंबा मी ओरंगन हौजिकी मतमसे तंबा ngamba nateda kariguma matamdadi puksel chauba minungsi khangba misu adum leiba janida leitarbra haisu sana leipa asida puksen chauba yam leikre leirodana hairabasu mi amata minungsi phauba leiba janateda pare nangbu polam singado loina suna leirabro ha kari nang dukan phamni nani aduna di kari hari ha kari ngangake पुपो करीमता nganगक्तिए करीमता ngasiदी हाइरक्त्रे अखोइना सोटमनबदा करिनो
ꯑꯇꯣꯞꯄ ꯃꯤ ꯃꯥꯟꯈ꯭ꯔꯕ ꯈꯪꯗꯤꯌꯦ ꯉꯁꯤꯗꯤ ꯀꯔꯤꯝꯇ ꯉꯥꯡꯉꯛꯇꯕꯒꯤ ꯋꯥꯅꯤꯗ ꯐꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯣꯔꯥꯁꯤꯡ ꯑꯁꯤ ꯁꯥꯔꯒꯅꯦ ꯑꯩꯅ ꯄꯤꯊꯣꯛꯄ ꯇꯥꯔꯦ ꯃꯤꯒꯤ ꯄꯨꯔꯒ ꯆꯥꯔꯨꯕ ꯑꯗꯨꯒꯅꯦ ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯅꯕ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅ ꯍꯥꯟꯅ ꯊꯤꯜꯂꯝꯃꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯏꯟꯖꯤꯅꯤꯌꯥꯔ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣꯅꯦ ꯃꯣꯏꯗꯤ ꯀꯗꯥꯏ ꯆꯠꯂꯨꯕꯗꯒꯤ ꯅꯪꯕꯨ ꯊꯤꯜꯂꯤꯕꯅꯣꯅꯦ ꯄꯨꯄꯨ ꯃꯣꯏꯅ ꯍꯥꯏꯕ ꯀꯔꯤꯅꯣ ꯑꯍꯜ ꯑꯃꯗꯅꯦ ꯃꯣꯏꯒꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯌꯦ ꯑꯗꯣ ꯑꯍꯜ ꯔꯤꯛꯁꯣ ꯊꯧꯕ ꯑꯃꯗ ꯃꯣꯏꯅ ꯁꯤꯟꯅꯈꯤ ꯍꯥꯏꯌꯦ ꯑꯗꯨ ꯊꯤꯔꯨꯕꯅꯤ ꯑꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯀꯗꯥꯏꯗ ꯊꯤꯒꯗꯕꯅꯣ ꯈꯪꯗꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅꯁꯨ ꯍꯥꯏꯒꯨꯝ ꯇꯧꯋꯦꯕ ꯀꯔꯤ ꯔꯤꯛꯁꯣ ꯊꯧꯕ ꯑꯍꯜ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯁꯤꯟꯅꯈꯤ ꯍꯥꯏꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯗꯨ ꯀꯝꯗꯧꯏ ꯀꯔꯝ ꯇꯧꯏ ꯃꯤ ꯋꯥꯡ ꯆꯥꯎꯕ꯭ꯔꯥ ꯃꯤ ꯄꯤꯛꯄ꯭ꯔꯥ ꯀꯝꯗꯧꯏ ꯄꯨꯄꯨ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯄꯤꯛꯄꯗꯤ ꯑꯣꯏꯗꯤꯌꯦ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩꯌꯦ ꯑꯗꯨꯒꯅꯦ ꯄꯨꯄꯨ ꯑꯩꯕꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯝꯗꯥꯏꯗꯅꯦ ꯃꯣꯏꯒꯤ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤꯗꯨꯒꯅ ꯍꯥꯏꯅꯔꯤꯕ ꯑꯉꯥꯡꯁꯤ ꯎꯕꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯉꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯈꯣꯏꯒꯤ ꯃꯆꯥꯗꯣ ꯂꯩꯔꯝꯂꯕꯗꯤ ꯑꯩꯗꯧꯅ ꯆꯥꯎꯔꯝꯒꯅꯤ ꯀꯥꯏꯅ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯑꯩꯒꯤ ꯏꯁꯨ ꯎꯕꯗ ꯃꯣꯏꯒꯤ ꯃꯆꯥ ꯃꯥꯡꯈꯤꯕꯗꯨꯕꯨ ꯑꯩꯒꯤ ꯏꯁꯨꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦꯅꯦ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯅꯪꯒ ꯃꯁꯛ ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯃꯁꯛ ꯈꯪꯗꯕ ꯃꯤꯒꯤ ꯒꯥꯔꯤ ꯇꯣꯡꯕ ꯌꯥꯗꯦ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯍꯥꯏꯕꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯇꯣꯡꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯅꯦ ꯄꯨꯄꯨ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯁꯥꯡꯅ ꯆꯠꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯃꯈꯣꯏꯅ ꯊꯤꯟꯕꯤꯔꯝꯃꯒꯤ ꯋꯥꯅꯤ ꯄꯨꯄꯨ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏꯁꯤꯗꯤ ꯇꯣꯟꯗꯣꯝꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯎꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯁꯦꯡꯕ ꯅꯠꯇꯦꯅꯦ ꯃꯥꯏꯊꯣꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯃꯥꯏꯊꯣꯡ ꯑꯃ ꯂꯩꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤꯅꯦ ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ ꯃꯥꯏꯊꯣꯡ ꯌꯥꯝꯕ ꯂꯝꯆꯠ ꯌꯥꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯄꯨꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯏꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯣ ꯀꯔꯤꯒꯤꯅꯣ ꯃꯇꯨꯡ ꯃꯔꯥꯎ ꯃꯁꯛ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯒꯤ ꯒꯥꯔꯤ ꯇꯣꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯎꯔꯦꯗꯅ ꯃꯈꯣꯏꯅ ꯊꯤꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯪꯅꯤ ꯍꯥꯏꯔꯛꯂꯕꯗꯤ ꯍꯥꯏꯌꯨꯅꯦ ꯅꯪꯅꯤ ꯍꯥꯏꯔꯛꯂꯕꯗꯤ ꯅꯪꯅ ꯑꯩꯕు ꯍꯨꯟꯗꯣꯛꯂꯒ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ ꯅꯪꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯒ ꯆꯠꯄ ꯉꯝꯒꯗ꯭ꯔꯅꯦ ꯍꯥꯏꯌꯨꯅꯦ ꯄꯨꯄꯨ ꯀꯔꯤꯒꯤꯅꯣ ꯄꯨꯄꯨꯅ ꯀꯞꯄꯤꯗꯨꯕꯣ ꯃꯤꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯊꯤꯖꯔꯒ ꯄꯨꯄꯨꯅ ꯀꯔꯤꯒꯤ ꯑꯗꯨ ꯌꯥꯝꯅ ꯋꯥꯕꯤꯔꯤꯅꯣ ꯄꯨꯄꯨ ꯅꯪꯅ ꯈꯪꯉꯣꯏꯅꯦ ꯃꯇꯝ ꯑꯁꯤ ꯐꯠꯇ꯭ꯔꯕꯅꯤꯅꯦ ꯃꯇꯝ ꯐꯠꯇ꯭ꯔꯕꯅꯤꯅ ꯂꯝꯕꯤꯗꯒꯤ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯆꯥꯗꯨꯅꯤ ꯃꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯃꯆꯥꯗꯨꯅꯤ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯌꯣ ꯀꯝꯗꯧꯒꯅꯤ ꯍꯥꯏꯌꯣ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯅꯪꯒꯤ ꯅꯄꯨꯕꯨ ಹುꯟꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯌꯣ ꯅꯪꯅ ꯅꯪꯒꯤ ꯅꯄꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯄꯨꯄꯨ ꯀꯔꯤꯅꯣ ꯄꯨꯄꯨ ꯃꯤꯅ ꯍꯥꯏꯔꯒ ꯑꯩꯕꯨ ꯀꯔꯤꯒꯤ ꯃꯤꯅ ꯄꯨꯔꯒ ꯆꯠꯈꯤꯗꯣꯏꯅꯣ ꯄꯨꯄꯨ ꯑꯩꯗꯤ ꯄꯨꯄꯨ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯄꯨꯄꯨꯗꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯦ ꯑꯩꯒꯤ ꯏꯃꯥꯁꯨ ꯑꯩꯒꯤ ꯏꯄꯥꯁꯨ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯩꯒꯤꯗꯤ ꯄꯨꯄꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯄꯨꯄꯨ ꯂꯝꯂꯥꯟꯕ ꯃꯤ ꯑꯃꯅ ꯂꯥꯛꯑꯒ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯦ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤ ꯄꯨꯒꯗꯧꯔꯤꯕꯅꯣ ꯂꯝꯂꯥꯟꯕꯤ ꯃꯈꯣꯏꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯄꯨꯄꯨ ꯍꯥꯏꯌꯣ ꯄꯨꯄꯨ ꯍꯥꯏꯌೋ ꯃꯈꯣꯏꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯔꯤꯛꯁꯣ ꯊꯧꯕ ꯑꯍꯜ ꯑꯃ ꯍꯥꯏꯔꯕꯗꯤ ꯑꯩꯁꯨ ꯔꯤꯛꯁꯣ ꯊꯧꯔꯝꯃꯤ ꯈꯣꯡ ꯑꯁꯤ ꯎꯅ ꯅꯟꯕꯗꯒꯤ ꯇꯦꯛꯄꯗꯒꯤ ꯔꯤꯛꯁꯣ ꯊꯧꯕ ꯉꯝꯗ꯭ꯔꯦꯗꯅ ꯉꯁꯤꯗꯤ ꯌꯨꯝꯗ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯔꯤꯛꯁꯣ ꯊꯧꯕ ꯑꯍꯜ ꯑꯃꯗ ꯃꯆꯥ ꯁꯤꯟꯅꯈꯤꯅ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨ ꯅꯪꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯄꯨꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯇꯣꯟꯗꯣꯝꯕ ꯅꯪꯒꯤ ꯅꯄꯨꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯍꯥꯏꯕꯅꯦ ꯄꯨꯄꯨ ꯀꯔꯤꯅꯣ ꯄꯨꯄꯨꯅ ꯇꯧꯔꯤꯗꯨꯕꯣ ꯄꯨꯄꯨ ꯂꯝꯂꯥꯟꯕ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯂꯥꯛꯑꯒ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯤ
ꯃꯈꯣꯏꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯌꯥꯒꯗꯧꯔꯤꯅꯣ ꯄꯨꯄꯨ? ꯄꯨꯄꯨꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯕ ꯃꯌꯥꯝ ꯑꯩ ꯑꯃꯠꯇ ꯀꯥꯎꯗꯦ ꯄꯨꯄꯨ. ꯀꯔꯤꯒꯤꯅꯣ ꯄꯨꯄꯨ? ꯑꯩ ꯃꯤꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯠꯀꯗꯕ ꯅꯠꯇꯦ ꯄꯨꯄꯨ. ꯀꯔꯤꯒꯤꯅꯣ ꯄꯨꯄꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯇꯝꯂꯤꯕ ꯋꯥꯐꯝꯁꯤꯒ ꯄꯨꯄꯨ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯄꯨꯄꯨ? ꯇꯣꯟꯗꯣꯝꯕ, ꯌꯥꯔꯦ. ꯁꯤꯗꯒꯤꯗꯤꯅꯦ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯄꯣꯠꯆꯩ ꯂꯩꯕ ꯆꯠꯄ ꯀꯔꯤꯃꯠꯇ ꯌꯥꯔꯣꯏ. ꯑꯩꯅꯦ ꯀꯅꯥꯗꯅꯣ ꯑꯩ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯄꯣꯠꯆꯩꯗꯣ ꯇꯞꯆꯔꯒꯦꯀꯣ. ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯣꯏꯗꯧꯔꯤ. ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕꯅꯤꯅꯅꯦ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅ ꯋꯥꯒꯅꯤ? ꯀꯅꯥꯅ ꯋꯥꯒꯅꯤ? ꯑꯩꯇꯅ ꯋꯥꯕ ꯇꯥꯕ. ꯑꯩꯇꯅ ꯋꯥꯕ ꯇꯥꯕꯅꯤꯅꯦ ꯅꯪꯕꯣ. ꯄꯨꯄꯨ, ꯑꯗꯨꯕꯨꯅꯦ ꯄꯨꯄꯨ. ꯀꯔꯤꯒꯤꯅꯣꯕ ꯄꯨꯄꯨ? ꯑꯩꯕꯨ ꯀꯅꯥꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯤ ꯃꯁꯨꯅꯤ ꯍꯥꯏꯔꯛꯀꯗꯕ ꯂꯩꯒꯦ ꯄꯨꯄꯨ? ꯄꯨꯄꯨꯅꯗꯤ ꯌꯥꯝ ꯋꯥꯔꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯗꯤ ꯄꯨꯄꯨꯒꯤ ꯃꯁꯨ ꯅꯠꯇ꯭ꯔꯣ? ꯄꯨꯄꯨꯅ ꯄꯣꯛꯄ ꯃꯆꯥꯒꯤ ꯃꯁꯨ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯄꯨꯄꯨꯅ ꯑꯗꯨꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯜꯂꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯌꯥꯔꯦꯀꯣ. ꯑꯩ ꯋꯥ ꯍꯥꯏꯒꯦ. ꯃꯇꯝ ꯌꯥꯝ ꯐꯠꯇ꯭ꯔꯦ. ꯁꯤꯗꯒꯤꯗꯤꯅꯦ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤꯀꯣ. ꯉꯁꯤꯗꯒꯤꯗꯤ ꯃꯊꯟꯗ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦꯗꯅ. ꯔꯤꯛꯁꯣ ꯊꯧꯕ ꯑꯍꯜ ꯑꯃ ꯃꯈꯣꯏꯅ ꯊꯤꯕꯗ ꯈꯨꯡꯒꯪ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄ ꯇꯥꯕꯅꯤ. ꯈꯨꯡꯒꯪ ꯑꯗꯣ ꯃꯈꯣꯏ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ. ꯃꯈꯣꯏ ꯌꯧꯁꯤꯜꯂꯛꯄ ꯇꯥꯕꯅꯤ. ꯄꯨꯄꯨ, ꯀꯔꯤ ꯇꯧꯔꯒꯦ ꯄꯨꯄꯨ? ꯄꯨꯄꯨꯅ ꯃꯔꯝ ꯁꯣꯜꯂꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯇꯣꯟꯗꯣꯝꯕ, ꯀꯔꯤꯁꯨ ꯁꯣꯟꯗꯦꯗ. ꯑꯩꯅ ꯋꯥꯖꯔꯤꯕꯗꯤ ꯃꯈꯣꯏꯅ ꯅꯪꯕු ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗꯒꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯄꯨꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ? ꯅꯪꯒꯤ ꯄꯨꯄꯨꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ? ꯅꯪ ꯈꯔ ꯁꯤꯡꯉꯨꯀꯣ. ꯅꯪ ꯁꯤꯡꯗꯕ ꯌꯥꯗꯕꯅꯤꯀꯣ ꯇꯣꯟꯗꯣꯝꯕ. ꯀꯔꯤ? ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯝꯕꯗ ꯃꯈꯣꯏꯅ ꯔꯤꯛꯁꯣ ꯊꯧꯕ ꯑꯍꯜ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯗꯨ ꯆꯍꯤ 12ꯒꯤ ꯃꯃꯥꯡꯗ ꯄꯤꯔꯝꯈꯤ. ꯑꯩꯈꯣꯏꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯁꯨꯟꯗꯔ ꯑꯃꯗꯤ ꯂꯇꯥ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝꯗ ꯑꯃꯗꯤ 12ꯀꯤ ꯑꯦꯛꯖꯥꯝꯗ 20 ꯄꯣꯖꯤꯁꯟ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯇꯥꯈꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯐꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯟꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ. ꯃꯈꯣꯏꯅ 12 ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯗꯤꯁꯀꯤꯗꯃꯛ ꯃꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯈꯤ. ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ UPSC ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯈꯤ. ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯇꯣꯉꯥꯟ ꯃꯈꯣꯏ ꯑꯅꯤ ꯂꯩꯅꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯃꯔꯤ ꯂꯩꯅꯔꯛꯈꯤ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔꯗꯤ ꯅꯨꯄꯥ ꯃꯌꯨꯝ ꯅꯨꯄꯤ ꯃꯌꯨꯝ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯃꯔꯤꯗ ꯌꯥꯗꯕꯒꯤꯔ ꯀꯔꯤꯒꯤꯅೋ ꯏꯟꯊꯣꯛꯅꯔꯒ ꯂꯩ ꯍꯥꯏꯕ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯍꯤ 1.5-2 ꯂꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯗꯦꯜꯂꯤꯗꯒꯤ ꯃꯌꯨꯝꯗ ꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯦꯜꯂꯤꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯒ ꯗꯦꯜꯂꯤꯗꯁꯨ ꯎꯗꯕ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯁꯨ ꯎꯗꯕ. ꯑꯩ ꯇꯥꯕ꯭ꯔꯥ ꯂꯣꯀꯦꯠ? ꯇꯥꯏꯗꯣ. ꯗꯥꯝꯆꯥ, ꯍꯥꯏꯕꯤꯌꯨ. ꯃꯥꯅ ꯃꯇꯝ ꯈꯔ ꯃꯥꯡꯂꯨꯔꯤꯕꯗꯨ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ. ꯆꯍꯤ 1.5-2 ꯂꯣꯠꯂꯤꯕꯗꯨ ꯃꯤꯔꯣꯜꯂꯛꯄꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯃꯆꯥ ꯎꯅꯕ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯛꯁꯤꯟꯅꯕꯒꯤ ꯃꯔꯤ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯅꯗꯕ, ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯥꯞꯊꯣꯛꯅꯅ ꯊꯝꯕ. ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯍꯜ ꯑꯃꯅ ꯌꯥꯅꯗ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯑꯃꯨꯛ ꯌꯥꯅꯔꯛꯇꯨꯅ ꯂꯨꯍꯣꯡꯉꯤꯕ, ꯃꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯦ. ꯑꯃ ꯑꯣꯏꯔꯦ. ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯇꯥꯔꯒꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯃꯍꯥꯛꯅ ꯃꯥꯡꯂꯨꯕꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯎꯖꯕ. ꯂꯩꯁꯥꯕꯤꯅ ꯃꯆꯥ ꯎꯅꯩ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯉꯥꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯄ ꯂꯥꯛꯄꯗ ꯑꯍꯜ ꯑꯃꯗ ꯁꯤꯟꯅꯈꯤꯕ ꯖꯥꯠꯂꯣ. ꯑꯩꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤ ꯈꯟꯒꯦ ꯂꯣꯀꯦꯠ? ꯏꯇꯥꯎ, ꯅꯪꯅ ꯁꯥꯒꯠꯂꯤꯁꯤꯡꯗꯨꯕꯨ ꯑꯃꯠꯇ ꯑꯣꯏꯔꯝꯗꯗꯅ ꯀꯅꯥꯅ ꯈꯪꯅꯤ? ꯃꯆꯥ ꯊꯤꯕ ꯂꯥꯛꯏꯅꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯔꯦ. ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯉꯥꯡ ꯑꯃ ꯌꯣꯛꯆꯒꯦ ꯒꯥꯏꯅ ꯊꯤꯕ ꯈꯣꯠꯄ ꯂꯥꯛꯄ ꯑꯣꯏꯔꯝꯕꯗ ꯑꯉꯥꯡꯗꯣ ꯊꯦꯡꯅꯕꯗꯒꯤ ꯍꯦꯛ ꯐꯖꯗꯗꯅ ꯃꯈꯣꯏꯒꯤꯁꯨ ꯑꯉꯥꯡ ꯑꯃ ꯃꯥꯡꯈꯤ. ꯑꯗꯨꯒ
ꯑꯉꯥꯡꯗꯣ ꯃꯐꯝ ꯑꯁꯤꯗ ꯑꯍꯜ ꯑꯃꯗ ꯁꯤꯟꯅꯔꯝꯃꯤ ꯍꯦꯛ ꯍꯥꯏꯖꯤꯟꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯗ ꯉꯥꯏꯈꯣ ꯏꯇꯥꯎ ꯁꯥ ꯑꯩꯈꯣꯏ ꯃꯨꯟꯅ ꯑꯃꯨꯛꯇ ꯊꯤꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯔꯤꯛꯁꯣ ꯊꯧꯕ ꯑꯍꯜ ꯑꯗꯨꯒ ꯑꯉꯥꯡ ꯁꯤꯟꯅꯔꯝꯕ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯊꯤꯕꯗ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯤꯔꯒ ꯁꯦꯜ ꯄꯤꯒꯅꯤ ꯄꯩꯁꯥ ꯄꯤꯒꯅꯤ ꯍꯥꯏꯔꯒ ꯃꯗꯣ ꯑꯁꯦꯡꯕꯗꯣ ꯈꯪꯅꯕ ꯍꯣꯠꯅꯔꯁꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯒꯦꯗꯨ ꯌꯦꯡꯉꯨꯗ ꯑꯁ ꯏꯇꯥꯎ ꯃꯗꯨꯗ ꯑꯃꯨꯛ ꯄꯩꯁꯥ ꯃꯥꯡꯗꯅ ꯁꯣꯝꯗꯅ ꯑꯃꯨꯛ ꯁꯅꯥꯒꯤ ꯄꯩꯁꯥ ꯊꯧꯕꯗ ꯈꯥꯡ ꯉꯝꯗ꯭ರೆ ꯑꯗꯣꯝꯗ ꯑꯃꯨꯛ ꯄꯩꯁా ꯊꯥꯗꯔꯒ ꯑꯃꯨꯛ ꯑꯁ ꯏꯇꯥꯎ ꯑꯩ ꯄꯩꯁꯥ ꯈꯥꯏꯕꯗꯤ ꯉꯝꯃꯔꯣꯏꯀꯣ ꯏꯆꯟꯅꯨꯄꯤ ꯁꯅꯥ ꯁꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯊꯤꯀꯥꯗ ꯄꯩꯁꯥ ꯊꯥꯗꯈꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡꯉꯕ ꯑꯁ ꯊꯤꯀꯥ ꯀꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯊꯤꯀꯥ ꯍꯥꯏꯁꯤꯗꯤ ꯑꯣꯏꯖꯕ ꯊꯤꯕꯅꯤꯗꯅ ꯑꯣꯏꯖꯕ ꯊꯤꯕꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏ ꯅꯣꯏꯅ ꯇꯧꯕ ꯌꯥꯔꯣꯏꯕ ꯊꯤꯀꯥ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯏꯁꯥꯒꯤ JCB ꯂꯩꯇꯥꯕ ꯏꯁꯥꯒꯤꯅꯦ ꯇ꯭ꯔꯛ ꯃꯥꯜ ꯒꯥꯔꯤ ꯑꯗꯨꯒ ꯊꯤꯀꯥꯒꯤ ꯇꯣꯉꯥꯟꯅ ꯐꯥꯔꯃꯔ ꯆꯟꯕꯒꯤ ꯇꯣꯉꯥꯟ ꯎꯄꯥꯛ ꯌꯣꯠꯄꯤ ꯁꯤꯟꯃꯤ ꯑꯁ ꯃꯁꯤꯗ ꯅꯠꯇꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯂꯣꯏꯅ ꯂꯩꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯊꯤꯀꯥ ꯇꯧꯕ ꯌꯥꯕꯩ ꯋꯥꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯗꯤ ꯁꯦꯜ ꯇꯣꯡꯗꯣꯔꯤꯕꯅꯤ ꯂꯥꯛ 5 ꯇꯣꯡꯗꯣꯔꯦ 6 ꯇꯣꯡꯗꯣꯔꯦꯅ ꯇꯧꯔꯒ ꯃꯊꯪ ꯄꯤꯈꯤꯕꯗ ꯑꯩꯈꯣꯏ ꯌꯧꯔꯛꯄꯗꯗꯤ ꯄꯨꯡꯄꯠ ꯄꯠꯄ꯭ꯔꯥ ꯍꯥꯏꯁꯨ ꯈꯪꯄꯣꯟꯇꯦꯗ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅꯤ ꯐꯪꯗ꯭ꯔꯤꯁꯤꯅꯤ ꯏꯇꯥꯎ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯂꯣꯀꯦꯜ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯥꯡꯅꯕꯅꯤ ꯆꯪꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯨ ꯀꯅꯥꯅ ꯍꯟꯖꯤꯟꯗꯣꯔꯤꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯊꯣꯡ ꯑꯁꯤꯒꯤꯗꯃꯛ ꯃꯥꯅ ꯊꯥꯖꯗꯗꯅ ꯑꯩꯈꯣꯏꯒꯤ ꯊꯛꯇ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯃꯌꯥꯝ ꯅꯈꯣꯏ ꯌꯥꯔꯗ꯭ꯔꯣ ꯅꯈꯣꯏ ꯌꯥꯔꯗ꯭ꯔꯕ ꯕꯤꯜ ꯏꯌꯨ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯒꯦ ꯃꯥꯡꯈ꯭ꯔꯦꯗꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯨꯕ ꯈꯔꯁꯤꯗꯤ ꯃꯍꯨꯠ ꯍꯟꯖꯤꯟꯕ ꯌꯥꯗꯕꯅꯤ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯇꯨꯡꯏꯟꯅꯗꯨꯅ ꯂꯥꯛꯄꯅꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯃꯔꯝꯗꯨ ꯈꯪꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯈꯜꯂꯤ ꯑꯩ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯑꯩꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯋꯥꯊꯣꯛ ꯑꯗꯣ ꯃꯤꯅ ꯅꯤꯝꯕꯨ ꯉꯥꯡꯅꯈꯤ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏꯅꯁꯨ ꯈꯪꯉꯤꯕꯅꯤ ꯍꯧꯖꯤꯛ ꯈꯛꯇ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯊꯦꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯈꯜꯂꯝꯕ ꯃꯪꯂꯥꯟ ꯑꯗꯨ ꯊꯨꯡꯂꯛꯇꯕꯗꯒꯤ ꯃꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯡꯕ ꯇꯥꯔꯦ ꯈꯟꯕꯗꯒꯤ ꯑꯣꯟꯁꯤꯟꯅꯔꯒ ꯂꯨꯍꯣꯡꯕꯗ ꯌꯥꯔꯛꯄꯩ ꯋꯥꯅꯤ ꯍꯧꯖꯤꯛ ꯈꯛꯇ ꯃꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯃꯤꯔꯥꯏꯈ꯭ꯔꯕ ꯃꯆꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯂꯥꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯃꯆꯥꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯪꯂꯕꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯦꯜ ꯆꯥꯎꯒꯗꯧꯔꯤ ꯑꯩꯅ ꯁꯦꯜ ꯆꯥꯎꯒꯅꯤꯁꯨ ꯅꯣꯏ ꯊꯥꯖꯗ꯭ꯔꯣ 하윤이 남자는보 넌 坑들어는보 하윤이 로켓 이타오 마도 그럼 너무 샷사오도는 이해 마코이네 티리브 마사도 콩굴 레이래 코이 강해 아도로버디 kitnap natrasu na koigi nasado koigi khutta leire lupa crore ani ahum piyo haidana hairabadi shell paibani na kanana khangi crore ani ahum na ngangnari ba senpham du tara aga lupa la yankai humpu do phanglabasu arai boi gadro arai boi gadro as itaw nang na ban paksa da sagali da ni sum thaba kama lakpagi sumangang ji thingnabi orambasu ye ꯍꯦꯛꯇ ꯑꯉꯥꯡꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨꯗ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯝꯒꯗꯧꯔꯤꯕꯅꯣꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯒꯤꯕꯅꯦ ꯑꯝꯇ ꯂꯣꯀꯦꯜ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯈꯪꯂꯕꯅꯤꯅꯦ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯑꯃꯗ UPSC ꯑꯦꯛꯖꯥꯝ ꯊꯥꯅꯤ ꯍꯥꯏꯗꯅ ꯗꯦꯜꯂꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯃꯈꯣꯏ ꯀꯣꯆꯤꯡ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥ ꯍꯦꯟꯕ ꯅꯛꯁꯤꯟꯅꯕꯗꯨꯅ ꯃꯈꯣꯏꯅꯤ UPSCꯒꯤ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯄꯗꯤ ꯉꯝꯈꯤꯗ꯭ꯔꯦꯗꯅ ꯑꯗꯨꯔꯕꯁꯨ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯇꯣꯈꯥꯏ ꯂꯩꯈꯤꯕꯅꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯡꯅꯔꯤꯕꯅꯤ ꯃꯩ ꯃꯁꯤꯡ ꯇꯝꯕ ꯆꯠꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨꯗ ꯉꯥꯡꯅꯈꯤꯕ ꯑꯗꯨꯒ ꯈꯔ ꯂꯩꯔꯀꯥꯟꯗ ꯅꯨꯄꯤ ꯃꯁꯛ ꯎꯈꯤꯗꯕ ꯍꯥꯏꯕꯁꯤ ꯅꯨꯄꯤꯅ ꯂꯣꯠꯇꯨꯅ ꯂꯩꯔꯕꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯈꯪꯍꯟꯅꯤꯡꯗꯕꯗꯒꯤ ꯃꯤꯔꯣꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯎꯍꯟꯅꯤꯡꯗꯕꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯊꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯗꯨꯒ ꯑꯉꯥꯡ ꯀꯔꯤꯁꯨ ꯅꯠꯇꯕ ꯃꯁꯤꯗ ꯃꯈꯣꯏꯅ ꯁꯥꯔꯝꯂꯤꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯑꯍꯜ ꯑꯃ ꯔꯤꯛꯁꯣ ꯊꯧꯕ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯁꯤꯟꯅꯈꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯨꯡꯒꯨꯜ ꯂꯤꯕ ꯂꯥꯛꯄꯅꯤ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦꯀꯣ ꯃꯨꯟꯅ ꯑꯃꯨꯛꯇ ꯊꯤꯁꯤ ꯃꯨꯟꯅ ꯑꯃꯨꯛꯇ ꯊꯤꯔꯒ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯆꯥꯎꯔꯕ ꯁꯦꯟꯐꯝ ꯑꯃ ꯐꯪꯒꯗꯧꯔꯤꯕꯅꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯍꯨꯝ ꯇꯥꯔꯕꯁꯨ ꯈꯖꯤꯛꯇꯪ ꯇꯥꯔꯒ ꯅꯪ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯄꯩꯁꯥꯗꯣ ꯆꯪꯈꯤꯕ ꯊꯣꯡ ꯁꯥꯕꯒꯤ ꯄꯩꯁꯥꯗꯣ ꯂꯧꯗ꯭ꯔꯁꯨ ꯌꯥꯏꯅꯦ ꯃꯗꯨ ꯂꯧꯅꯕ ꯍꯣꯠꯅꯁꯤ ꯀꯃꯣꯟ ꯆꯠꯁꯤꯔꯣ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯑꯔꯥꯟꯕ ꯀꯔꯤꯅꯣ ꯈꯪꯅꯅꯕꯒꯤꯗꯃꯛ ꯋꯥꯐꯝ ꯑꯁꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯨꯗ ꯆꯠꯂꯒ
ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯝꯒꯁꯤ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯑꯁ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯏꯇꯥꯎ ꯂꯥꯎꯑꯣꯅꯦ ꯅꯪꯕꯣ ꯑꯁ ꯂꯥꯎꯑꯣꯅꯦ ꯁꯠ ꯁꯠ ꯂꯥꯎ ꯒꯥꯔꯤ ꯊꯧ ꯂꯥꯎꯅꯦ ꯐꯔꯦ ꯐꯔꯦ ꯏꯇꯥꯎ ꯒꯥꯡꯃꯩꯗꯣ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯃꯥꯅ ꯃꯦꯁꯦꯖ ꯑꯃꯗꯤ ꯊꯥꯔꯛꯈꯤꯕꯅꯤꯗ 마기도 비디오 메시지 수말이니 아무튼 yen게 가이사 그래 시들 레이래 그라이노 시보 그이노 강매니네 할로 강매 가이 떠르게 가이노 넌 꼴 떠르 시보 매담 아이네 타기바 비디오도 매담네 청갱갱 비디오도 그리 나오바이노 매담 야노 파차바 비디오네 마테 까마 카타네 매담 अदो आइना मैडम दा हाइजगदा बामदि लाइ मैडम करी तोरगे गंगमै करी तोरगे बा मैडम वीडियो दो आइना थारकने हाइबदि कोइ सादा हाइदो पिगनो माना मुथलो हाइबने बा आइना मैडम दे यंगानिंग बदि आइना थाजबने बा मैडम हारो मैडम यारगदि वीडियो दो तुमिना दुम येंगागा तुमिना दुम नोकपिरगा तुमिना दुम करिनो इरांग सागत के हरसो दुम सागत पियो अदो मैडम प्लीज 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 वीडियो दो आइना थारकने हाइबि मैडम करिगिनो पुलिस समोरगा नंसु मिनामा होरब्रो करिगी मिनामिनो अदुम खंगकनिये नखोगी सर्टे आइदि वामतसु लोटपे यादना मादि लोइना खंगकनिये क्रिसो कायदे मैडम मतमदो द खंगमदि खंगजसनोबा अदो होजिकिदि माना मैडम अदो क्रिनो कोना खंगमदि क्रिसो कायदे बगो होजिकि सैदो रिलीज ताउद्रिबनि नाइना थाय हायरोदि एंगोदा मु सावगनेबा अदो मैडम वीडियो दो मते गमतन क्रिनो येंबिरो 어제 봐봐 얘들도 그리긴 오메다 아이디 아두고 모이는 거네 하버디 칼루드레드나 얘가 다르드나 그리 세이노바 강데다 메다 그리노 메담 탐파다 그리노 마나 눅시자 버세 세이타바니 하이버르 그리노마 거기 살때에는 떠이네 아생물 하이세 아이고 눅시버기 세이 삭거더리바 그리노네 메담 마망다서 아돔 야닝 헐랄레 아이게 타모이세 아돔 사고도디 매담 그리노 아이나 소존 라이다세 아이게 마타우 타마가 비상나서세 라홀나서세 아스 삭타바 마탈레이테다 하닥티 야닝 헐랄레제 프라 바렐기 바렐 가탕아이 그러버도 매담 파레 파레 아드디 이사이세 아드디 아이 마티 마당 yen게 아드그네 낭마다 이 파오 묵다 먹게바 파레 매담 아이고한테 담들세 야이데 अदिगने मैडम सारदति तंबिगनको अदु तमथोरदि आइ अमो बरेल चटकनिको हां आइ तमलोये आइ असेंगमने फरे फरे मैडम अदुदि आइ फोन थमजरगे को मैडम अदु नुंगाइ हाबे नुंगाइते हाबदुदि इंगोदा हरे खरा हाइरक्सेको होय सोइदिन हाइरके गमै करिनो तोरसिबा हाइमा गिटार का पायदना उर्ग ओंगना तोरसेगो हौरपदे सिंगिबा खोंजेलसिना गिटार खोक्रे तुमिना मुत्ता तारागे येंगिरे अस गांगैसिना मखुचिन नि वीडियो सेगो अस आइना नुंसिजबी आइना खोइदाजबी याम फजैगे मयेकसे आइना नुंसिजबी आइना खोइदाजबी नंतनी उनसिगी याम फजै नंतन लोइजरे आइगी दिथावाइनी नंतन लोइजरे आइगी दिथावाइनी नंतना साइगी साइगी गांगैसिना तोरसिउ मागी मखोनसिना इसाइगे मथा ताबम काइद्रि वा गाइगुना नमदि फदोबा मसिमिसिना करिनोरे खोइगी सागा ताउसिबो गिटारगा पाइदना मारा ओर लैदना ताउसिबो ने अस तथम बाबुरा दिंगा होबना लोरगने ताउरिसे मोने मारा ताउरिसे अस करिनो गांगैसिना तोरसिबो वा गाइगुना नमदि फजदोबा मसिदि पंगदनाबा गिटार खोमागा ओर लैरगा लैख्रेने तौरिस असेंबगी यामना उनिंगे कमाय तौनि
ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯒ ꯐꯖꯕ ꯍꯦꯜꯂꯤ ꯑꯁꯨꯝ ꯑꯁꯦꯡꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯒ फजबा है लागी असुम नंगु नुशिरुबै ओइरा माले माने नंगु यिंदुना तलैरे नंगु नुशिरुबै ओइरा माले माने नंगु यिंदुना तलैरे असिंगनेते नंतना पैगी पुंसिनी Unsini Aina nungsi zabi Aina koida zabi Hey Kano kamay kano nung tayo siya ha kano nung tayo siya sir Ihe video se sab live kredo Ngami badalo raman Ay mo yung haning dana Mahana namdana ho nazari banin Yamna fazay Isay sakpa ma uira ba suya ba jan sinphamji pra onarin kamai tong ni aidi Tayai gi manak ta su saning isay sigi matang na inawa hawdo lo ba su hana haidok la ba di fazaro mana igi inak ta lep laga aingonda isay ase direct sakpa duna ina pamli pasi yeng batare da pare gamai do isay fazai aina haidok piro haidana message samata tha ki ai damcha lokendo kamdo krai malani angang du gi mayum da angang du asa pot khara piraga themaga puthorong na baina ma thanda chalang khara bani aikoi ni jani ne redi pangki de gidna angang du tholo ya da bai aina nahanong mai khoina lambi de gi su halak minara bani na angang du na su loken mu basak mun khangan gi dra ado soidina porani asa pocharusi asaida chatlusi gari tonga koirusi haidana mabu thakrabani ne soidina karim to waron soidina yaurani yamna fare angang ado khoni chingnaram bapuna maksome khungang asida leiba mipung khodi makta hangba matamda khomai hariba miyo sigi masu leite mahadi atopa mafam amadi mayum hongaga khungang asida leiraga riksho thauduna mapon si hingaga la nongma mahaki mungda Pikli ba nga hanga kappa lekai mina tanaki matam madu de lekai mina sang ba matam da mangoda wafam singati kamdo buno anga simana mafam amadagi hurandana purak libra haina lekai mina hang matam da nupi ama khakna anga sipiraman nupi adu mahakana no haiba khangti anga sigi mama mapa sengba leiba taradi makhoina yokjagi harabasu makhoina anga siba logjagi harabasu karimata kaiba leiti adu Mahaki wafam aduna lekai miyamna yabadi angang ase mahana yoktuna sahi kaya laki ngasidi sahi tarani thoi fare aduga aikoi engineer sahib aduga mahaki nupi lata sundar amadi lata na mafam asida laktuna angang ase gi khongul liram bai base arai ba thabak nati tasena mak angang asimak makhoi gi masane habadu makhoi na khangtri Howji ta khoi gi ninga thungani marak sida local lakpa ngai boina ai number amadagi imung aduda call tawduna demand tawki yaradu itaw hajibo karim da khalo nai tawki itaw khar cheksalo simdu akhoi gi mingda leitaba natro yani leite tawse Hello? Kana oibirabano? Ai nakhoi yamna nungsiba mi ama khang nakhoina matam kayagi mamangdagi thirakliba ngang adu aikhoi gi khutta lei Hello kana no habirisibo kari no khona thiba arisina nate songi min kari wafam do som nakhoi do kol to birisibo angang asina khoi gi nasa nati habisi nakhoina nakhoi gi DNA test torga yengba yan Karinguma lalam labadi angang asigi damai koina logo doriba paisa do nakhoi da loina hantoki nakhoi gi nasa phang labadi nakhoi yaba natro karinu na hasibo paisa gaina paisa lobna kari
ꯑꯩꯈꯣꯏꯒꯤ ꯆꯥ ꯇꯥꯛꯄꯤꯕ ꯅꯈꯣꯏꯅ ꯄꯩꯁꯥ ꯂꯧꯗꯣꯏꯔꯥ ꯍꯥꯏꯁꯦ? ꯍꯣꯏ, ꯅꯆꯥꯗꯨ ꯅꯈꯣꯏꯅ ꯂꯧꯅꯤꯡꯗ꯭ꯔꯒꯅ ꯍꯥꯠꯇꯣꯛꯄ ꯇꯥꯕ. ꯍꯥꯠꯇꯣꯛꯄ ꯁꯤꯕꯗꯨ ꯈꯪꯕ꯭ꯔꯣ? ꯍꯣꯏ, ꯅꯈꯣꯏꯅ ꯊꯤꯔꯤꯕ ꯅꯆꯥ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯂꯩꯁꯥꯅ ꯄꯣꯛꯄ ꯃꯆꯥꯗꯣ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯅꯣꯡꯖꯨ ꯑꯍꯤꯡ ꯑꯃꯗ ꯁꯤꯟꯅꯈꯤꯕꯗꯣ ꯑꯉꯥꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯪꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗꯨ ꯀꯟꯕꯤꯔꯒ ꯊꯝꯃꯦꯅꯦ. ꯍꯣꯏ, ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 3. ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯒꯤ ꯆꯥ ꯑꯩꯈꯣꯏꯅ ꯐꯪꯅꯕ ꯊꯤꯒꯅꯤ. ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯄꯪꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯅꯈꯣꯏꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 3 ꯄꯤꯒꯗꯧꯔꯤꯕ? ꯍꯣꯏ, ꯄꯨꯂꯤꯁꯇ ꯇꯥꯗꯦ ꯑꯐꯕ ꯑꯣꯏꯔꯣꯏ. ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯄꯨꯂꯤꯁꯇ ꯄꯤꯔꯒꯅꯦ ꯅꯪꯕꯨ ꯐꯥꯍꯟꯕ ꯉꯝꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯤꯅꯦ. ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ? ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯕ? ꯃꯨꯟꯅ ꯈꯪ. ꯑꯗꯣ ꯁꯨꯟꯗꯔ, ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯁꯨꯟꯗꯔ, ꯑꯗꯣꯝꯒꯤ ꯂꯣꯏꯅꯕꯤ ꯂꯇꯥ, ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯒꯤ ꯃꯃꯤꯡꯅ ꯇꯣꯟꯗꯣꯟꯕ. ꯀꯔꯤ? ꯇꯣꯟꯗꯣꯟꯕ? ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕ ꯋꯥꯐꯝꯂꯣ? ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕ ꯆꯨꯝꯗꯕ ꯑꯩꯈꯣꯏ ꯑꯗꯣꯝꯒꯤ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯖꯔꯛꯀꯦ. ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯇ ꯇꯥꯛꯑꯕ ꯑꯉꯥꯡ ꯑꯗꯣ ꯁꯤꯔꯦ. ꯑꯗꯨꯇ ꯅꯠꯇꯦ, ꯑꯗꯣꯝꯁꯨ ꯑꯩꯈꯣꯏꯅ ꯍꯥꯠꯅꯤꯡꯕ ꯃꯇꯝ ꯑꯃꯗ ꯍꯥꯠꯄ ꯇꯥꯕ. ꯍꯥꯏꯌꯣ, ꯑꯗꯨꯗꯤ ꯍꯥꯏꯌꯣ. ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯑꯍꯜ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯑꯣ. ꯑꯍꯜ ꯑꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯍꯪꯒꯦ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯊꯥꯖꯒꯗꯧꯔꯤ? ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯗꯧꯔꯤ? ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ. ꯑꯣ, ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ, ꯅꯈꯣꯏꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯉꯣꯟꯗꯒꯤ DNA ꯈꯖꯤꯛꯇꯪ ꯂꯧꯔꯒ ꯑꯉꯥꯡꯗꯨꯒꯤ DNAꯒ ꯀ꯭ꯔꯣꯁ ꯃꯦꯆꯤꯡ ꯇꯧꯗꯅ ꯅꯈꯣꯏꯒꯤ ꯅꯆꯥꯅꯤ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯕꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤꯅꯦ. ꯒꯙꯥ! ꯍꯣꯏ, ꯒꯙꯥ! ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏ ꯊꯥꯖꯕ ꯉꯝꯗꯦ. ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯁꯤꯕ ꯃꯁꯥ ꯑꯣꯏꯅ ꯂꯧꯕꯤꯔꯔꯣ. ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯣꯜ ꯇꯧꯔꯛꯀꯅꯤ. ꯆꯩꯔꯥꯎ ꯆꯤꯡ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯂꯣꯝꯗ ꯂꯥꯛ. ꯃꯗꯨꯗꯒꯤ ꯀꯗꯣꯝꯗ ꯂꯥꯛꯀꯗꯒꯦ ꯀꯔꯣꯝꯗ ꯆꯠꯀꯗꯒꯦ ꯍꯥꯏꯗꯨ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯖꯔꯛꯀꯅꯤ. ꯇꯧꯔꯛꯀꯗꯧꯔꯤꯕ ꯅꯝꯕꯔ ꯑꯗꯣ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃꯅꯅꯤꯀꯣ. ꯐꯣꯟꯗꯤ ꯄꯥꯏꯕꯤꯔꯣ. ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯄꯥꯏꯕꯤꯔꯣ. ꯄꯩꯁꯥꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕꯅꯤ. ꯑꯗꯣꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯅ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤꯔꯕ, ꯑꯗꯣꯝꯒꯤ ꯅꯨꯄꯤꯅ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯑꯔꯣꯟꯕ ꯅꯨꯡꯁꯤꯕꯗꯒꯤ ꯑꯣꯏꯈꯤꯕ ꯑꯉꯥꯡ, ꯂꯩꯁꯥꯅ ꯄꯣꯛꯈꯤꯕ ꯑꯉꯥꯡ ꯑꯗꯣ ꯃꯃꯥ ꯃꯄꯥꯗ ꯁꯤꯟꯅꯖꯒꯗꯧꯔꯤꯕ. ꯏꯇꯥꯎ, ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯨꯕు ꯃꯈꯣꯏꯅ ꯊꯥꯖꯕꯩ ꯃꯑꯣꯡ ꯃꯥꯟꯕ꯭ꯔꯣ? ꯊꯥꯖꯗꯕ ꯌꯥꯔꯣꯏꯅꯦ. ꯃꯔꯝꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯂꯣꯏ ꯄꯤꯔꯦꯗꯅ. ꯃꯈꯣꯏꯒꯤ ꯃꯆꯥꯅꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯁꯤ DNAꯗ ꯀ꯭ꯔꯣꯁ ꯃꯦꯆꯤꯡ ꯇꯧꯀꯥꯟꯗ ꯃꯗꯨꯒꯤ ꯆꯥꯟꯅꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯔꯦ. ꯃꯈꯣꯏꯒꯤ DNA ꯆꯥꯟꯅꯔꯕꯗꯤ ꯃꯈꯣꯏ ꯃꯆꯥꯅꯤ ꯍꯥꯏꯅꯤꯡꯗ꯭ꯔꯗꯤ ꯑꯉꯛꯄ ꯃꯃꯥ ꯃꯄꯥ ꯇꯥꯔꯦ. ꯄ꯭ꯂꯥꯟ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯂꯤ. ꯂꯣꯀꯦꯜꯗꯣ ꯀꯔꯥꯏ ꯌꯧꯔꯦ ꯍꯪꯉꯨ. ꯃꯍꯥꯛꯅ ꯂꯥꯛꯄꯅꯤ ꯉꯥꯏꯔꯤꯕꯁꯤ. ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩꯕ ꯃꯇꯝꯗꯅꯤ ꯑꯩꯈꯣꯏꯅ ꯆꯥꯎꯒꯗꯧꯔꯤꯕ. ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏ. ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ. ꯏꯇꯥꯎ, ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯀꯦꯜꯅꯕꯨ ꯃꯥꯅ ꯑꯃꯨꯛ ꯄꯨꯔꯛꯇꯣꯏ ꯆꯠꯂꯝꯃꯤ. ꯑꯃꯨꯛ ꯑꯩꯅꯕꯨꯗꯤ ꯄꯨꯔꯛꯇꯧ ꯃꯥꯜꯂꯦꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯗꯣꯛꯔꯦ. ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯨꯔꯛꯇ꯭ꯔꯗꯤ ꯑꯃꯨꯛ ꯁꯣꯟꯗ ꯍꯥꯏꯗꯣꯛꯈ꯭ꯔꯤꯗꯨꯒ ꯑꯃꯨꯛ ꯀꯝꯗꯧꯕ? ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯂꯣꯀꯦꯜꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄ ꯂꯩꯇ꯭ꯔꯤ. ꯁꯣꯏꯗꯅꯃꯛꯀꯤ ꯊꯕꯛ ꯑꯗꯨꯒꯤ ꯃꯥꯏ ꯄꯥꯛꯄꯗ ꯑꯩꯈꯣই ꯉꯥꯏꯃꯤꯟꯅꯔꯨꯔꯁꯤ. ꯑꯗꯨꯒ ꯁꯤꯝꯁꯤ ꯑꯇꯣꯞꯄ ꯁꯤꯝ ꯑꯃ ꯍꯥꯞꯄꯒ ꯑꯃꯨꯛ ꯀꯣꯜ ꯇꯧꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯁꯤ. ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯥꯡ ꯄꯨꯝꯅꯃꯛ ꯐꯨꯀꯠꯂꯒ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯕꯤꯜ ꯏꯌꯨ ꯌꯥꯗꯕꯗꯣ ꯃꯗꯨꯒꯤ ꯂꯃꯟ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯈꯨꯝꯒꯗꯕꯅꯤ. ꯆꯠꯅꯕ ꯇꯧꯁꯤꯜꯂꯣ. ꯍꯣꯏ, ꯐꯅꯤ ꯏꯇꯥꯎ. ꯑꯩ ꯒꯥꯔꯤ ꯊꯧꯖꯔꯛꯀꯦ. ꯊꯧꯔꯣ, ꯂꯥꯛꯑꯣ. ꯈꯥꯝꯃꯣ. ꯒꯥꯔꯤꯗ ꯈꯥꯝꯃꯣ. ꯑꯥꯗ ꯂꯣꯀꯦꯜ ꯂꯥꯛꯑꯦ. ꯑꯉꯥꯡꯁꯤ ꯁꯤ ꯌꯧꯔꯦ. ꯂꯥꯛꯑꯣ. ꯑꯩ ꯂꯣꯀꯦꯜ ꯂꯥꯎꯔꯦ. ꯁꯤ ꯂꯩꯔꯦ ꯂꯥꯎꯅꯦ. ꯂꯥꯛꯑꯦ ꯏꯇꯥꯎ. ꯑꯁ, ꯇꯣꯟꯗꯣꯟꯕꯁꯤ ꯆꯠꯁꯤ ꯌꯥꯗꯗꯅ ꯃꯄꯨꯅ ꯁꯛꯈꯪꯗꯕ ꯃꯤ ꯒꯥꯔꯤ ꯇꯣꯡꯒꯅꯨ ꯍꯥꯏꯌꯦꯅ ꯀꯔꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯌꯨꯝ ꯑꯃꯅꯤ ꯂꯩꯔꯦ, ꯃꯥꯕꯨ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯣꯅ ꯍꯥꯏꯕꯅꯤ. ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯥꯖꯗ꯭ꯔꯤꯕꯅꯤ. ꯑꯗꯣ ꯅꯝꯗꯅ ꯄꯣꯔꯦ. ꯇꯣꯟꯗꯣꯟꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯊꯥꯖꯗ꯭ꯔꯤꯗꯨꯕꯣ? ꯅꯪꯅ ꯆꯥꯅ ꯊꯛꯅꯕ ꯑꯆꯥꯄꯣꯠ ꯀꯌꯥꯝ ꯌꯥꯎꯔꯤꯕꯅꯤ. ꯂꯥꯛꯑꯣ, ꯑꯩ ꯋꯥꯏꯒꯦ.
ꯑꯩꯈꯣꯏ ꯕꯥꯔꯇꯣꯟ ꯑꯃꯅꯤ ꯇꯧꯒꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨ ꯈꯪꯗ꯭ꯔꯕ ꯅꯪꯒ ꯒꯥꯔꯤ ꯇꯣꯡꯉꯒ ꯃꯐꯝ ꯑꯃꯅꯤꯗꯪ ꯇꯥꯛꯃꯤꯟꯅꯔ ꯕꯥꯔꯇꯣꯟꯗꯨ ꯇꯧꯔ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯅꯄꯨꯒꯤ ꯃꯅꯥꯛꯇ ꯅꯪ ꯑꯃꯨꯛ ꯊꯝꯃꯝꯃ ꯂꯣꯏꯔꯦꯗꯅ ꯉꯁꯤꯗꯤ ꯅꯈꯣꯏ ꯅꯄꯨꯒꯁꯨ ꯑꯩꯈꯣꯏ ꯈꯪꯅꯗꯕ ꯌꯥꯗꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ ꯑꯪꯀꯜ ꯌꯥꯝꯅꯗꯤ ꯀꯨꯏꯒꯨꯝꯁꯤꯀꯣ ꯑꯩ ꯄꯨꯄꯨꯅ ꯑꯃꯨꯛ ꯃꯁꯛ ꯈꯪꯗꯕ ꯃꯤꯒꯤ ꯒꯥꯔꯤ ꯇꯣꯡꯉꯦꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯅꯦꯕ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯀꯥꯈꯠꯂꯣꯅꯦ ꯀꯩꯁꯨ ꯌꯥꯝꯅ ꯀꯨꯏꯔꯣꯏ ꯕꯥꯔꯇꯣꯟ 2-3 ꯈꯛꯇꯅꯤꯗ ꯂꯥꯛꯑꯣ 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 ꯅꯪꯅ ꯂꯣꯏ ꯈꯪꯕ ꯉꯥꯛꯇꯅꯤꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯂꯥꯛꯑꯣ 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 ꯍꯣꯏ ꯑꯪꯀꯜ ꯃꯣꯏ ꯊꯝꯃꯣ ꯀꯔꯤꯅꯣ ꯐꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯕꯨ ꯃꯗꯨꯕꯨ ꯑꯆꯨꯝꯕ ꯋꯥꯐꯝꯂꯣ ꯂꯇꯥ ꯑꯩꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯃꯤꯅꯝꯒꯗ꯭ꯔꯣ ꯃꯁꯛ ꯈꯪꯗꯕ ꯈꯔꯅ ꯐꯣꯟ ꯇꯧꯔꯛꯂꯝꯂꯤꯕꯅꯤ ꯆꯩꯔꯥꯎ ꯆꯤꯡ ꯂꯩꯔꯤꯕ ꯆꯤꯡꯈꯣꯡ ꯑꯗꯣꯝꯗ ꯂꯥꯛꯑꯣ ꯅꯈꯣꯏꯒꯤ ꯅꯆꯥꯗꯣ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 3 ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯨꯒꯤ ꯑꯁꯤꯕ ꯃꯁꯥ ꯐꯪꯒꯅꯤ ꯃꯣꯏ ꯇꯥꯃꯣ ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔ ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯕ ꯃꯗꯨ ꯑꯣꯏꯕ ꯑꯣꯏꯗꯕ ꯈꯪꯗꯦ ꯂꯇꯥ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯔꯤꯛꯁꯣ ꯊꯧꯕ ꯃꯤ ꯑꯃꯗ ꯅꯈꯣꯏꯒꯤ ꯅꯆꯥꯗꯨ ꯄꯤꯕꯗꯣ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯣꯟꯗꯣꯟꯕ ꯀꯧꯏ ꯀꯔꯤ ꯇꯣꯟꯗꯣꯟꯕ ꯑꯗꯨꯗꯤ ꯑꯉꯥꯡ ꯀꯔꯝꯕ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥ ꯑꯣꯏꯔꯝꯒꯗꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯊꯥꯖꯗ꯭ꯔꯒ ꯑꯉꯥꯡ ꯑꯗꯨꯒꯤ DNAꯒ ꯑꯩꯈꯣꯏꯒꯤ DNAꯒ ꯃꯗꯨ ꯆꯥꯡꯌꯦꯡꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯌꯦꯡꯉꯨ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯈꯣꯏꯗ ꯁꯤꯟꯅꯕꯒꯤꯗꯃꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯗꯥꯏꯗꯒꯤ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨꯗꯤ ꯂꯧꯔꯒꯅꯤ ꯇꯥꯃꯣ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯊꯥꯖꯗꯦ ꯑꯩ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯊꯥꯖꯕꯒꯤ ꯅꯠꯇꯦꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯇꯝꯂꯤꯕꯁꯤꯗꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯝꯂꯤꯕ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯒꯤ ꯋꯥꯅꯤ ꯃꯣꯏ ꯇꯥꯃꯣ ꯑꯗꯨꯗꯤ ꯄꯩꯁꯥ ꯄꯨꯕ ꯄꯨꯗꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯀꯜꯂꯕꯁꯨ ꯀꯟꯅꯅꯕ ꯄꯨꯂꯤꯁꯇ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯁꯤꯟꯕꯗꯤ ꯄꯨꯂꯤꯁꯇ ꯍꯥꯏꯔꯒꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤꯕ ꯃꯈꯣꯏꯅ ꯌꯥꯝꯅ ꯆꯨꯝꯅꯗꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯑꯁꯨꯛꯅ ꯈꯪꯉꯒ ꯇꯧꯔꯤꯕꯁꯤꯅꯗꯤ ꯆꯨꯝꯂꯝꯒꯗꯕꯁꯨ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕ ꯑꯩꯈꯣꯏꯅꯗꯤ ꯈꯪꯗꯕ ꯀꯅꯥꯅ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯍꯧꯖꯤꯛ ꯃꯣꯏ ꯇꯥꯃꯣ ꯑꯗꯨꯗꯤ ꯄꯨꯂꯤꯁꯇ ꯇꯥꯛꯂꯕꯁꯨ ꯑꯉꯥꯡꯗꯨꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯐꯔꯦ ꯇꯥꯃꯣ ꯆꯠꯇꯨꯅ ꯌꯦꯡꯂꯁꯤꯔꯥ ꯂꯇꯥ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯤ ꯑꯔꯥꯏꯕꯅꯤꯅꯦ ꯍꯣꯔꯦꯟ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯨꯔꯛꯇꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯑꯣꯟꯈꯠꯇꯨꯅ ꯑꯉꯥꯡꯗꯨꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯕꯗꯤ ꯅꯪꯒ ꯑꯩꯒ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯀꯌꯥꯃꯨꯛ ꯆꯨꯝꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯃꯗ ꯑꯍꯜ ꯑꯃꯗ ꯁꯤꯟꯅꯈꯤꯕ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗꯤ ꯆꯨꯝꯅ ꯍꯥꯏꯔꯤꯅꯦ ꯂꯇꯥ ꯃꯣꯏ ꯇꯥꯃꯣ ꯁꯣꯏꯗꯅ ꯆꯨꯝꯃꯅꯤ ꯑꯗꯨꯗꯤ ꯄꯩꯁꯥ ꯑꯔꯩꯕ ꯈꯔ ꯄꯨꯔꯒ ꯑꯋꯥꯠꯄꯗꯨ ꯀꯣꯟꯅ ꯍꯥꯞꯄꯛꯀꯦ ꯍꯥꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯆꯨꯝꯂꯒꯅꯅꯦ ꯑꯩ ꯂꯩꯍꯧꯔꯕꯁꯨ ꯑꯩꯅ ꯆꯠꯂꯒ ꯄꯩꯁꯥ ꯂꯧꯔꯨꯔꯕꯁꯨ ꯑꯃꯨꯛ ꯇꯧꯔꯕꯁꯨ ꯇꯧꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯠꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯇꯪ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯃꯣꯏ ꯇꯥꯃꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯈꯥꯝꯃꯣ ꯑꯪꯀꯜ ꯁꯤꯗꯤ ꯆꯤꯡꯈꯣꯡ ꯂꯣꯝꯗꯅꯦ ꯁ꯭ꯋꯥꯏꯗꯗꯤ ꯃꯤ ꯇꯥꯕꯗꯤ ꯑꯩꯗꯤ ꯈꯪꯗꯦꯌꯦ ꯑꯩ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯅꯪꯅ ꯈꯪꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯇꯥꯛꯄ ꯇꯥꯔꯦꯗꯅ ꯀꯩꯅꯣ ꯑꯪꯀꯜ ꯍꯣꯏꯅ ꯇꯥꯛꯂꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯈꯪ ꯍꯩ ꯁꯥꯔꯗꯅ ꯅꯪꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯒꯤ ꯃꯔꯨꯝ ꯀꯣꯛꯄ ꯌꯦꯔꯨꯝꯅꯤꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯨꯝꯗꯔꯣ ꯒꯥꯔꯤꯗꯤ ꯀꯨꯝꯗꯔꯣ ꯏꯇꯥꯎ ꯀꯨꯝꯗꯔꯣꯗꯅ ꯑꯗꯨꯝ ꯐꯝꯃ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯑꯁ ꯂꯥꯛꯑꯦ ꯏꯇꯥꯎ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯑꯁ ꯁꯤꯗꯒꯤꯗꯤ ꯅꯪ ꯀꯔꯤꯃꯠꯇ ꯈꯜꯂꯨꯔꯅꯨ ꯅꯪꯒꯤ ꯑꯆꯥ ꯑꯊꯛ ꯄꯨꯝꯅꯃꯛ ꯑꯋꯥꯠꯄ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯂꯩꯍꯔꯣꯏꯗꯕꯅꯤꯀꯣ ꯑꯪꯀꯜ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯪꯀꯜ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯑꯩꯕꯨ ꯊꯤꯔꯝꯃꯅꯤꯌꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯣ ꯑꯩ ꯅꯈꯣꯏ ꯄꯨꯄꯨ ꯈꯨꯄꯥꯛ ꯆꯥꯔꯛꯇꯅ ꯊꯣꯛꯀꯅꯤ ꯑꯪꯀꯜ ꯑꯩꯉꯣꯟꯗ ꯐꯨꯕꯤꯒꯅꯣ ꯑꯪꯀꯜ ꯑꯩꯉꯣꯟꯗ ꯐꯨꯕꯤꯒꯅꯣ ꯑꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯁꯦꯡꯕ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯁꯦꯡꯕꯗ ꯅꯪꯕꯨ ꯄꯤꯈ꯭ꯔꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯄꯪꯕ
कदाइदिगे आइगी माइपा लेते आइगी मापादी लोइना सिख्रबने ओइ नंगी नमा नपादी नहान गाड़ी तोंगगा नंगोद थिलंब सिंग अदुनिने मदु नंगी नमा नपानी ने खंगरा करे आइगी माइपा नते आइगी माइपादी लोइना सिख्रबने आइबु थादोपियो से आइबु थादोपियो बा से आइबु थादोपियो खुद चेन है Aku ni, look at, kau tu yang ni tu, nak cicing kita ni. Kau betul ni, asli cicing, aslo, muncung sih, hai, aku ni lupa macam mana, hai, aku ni, taruh, apa tu taruh? Tiba kan dere, dere mana calon tu terus. Hai dong ni. asong macam tu hai doktor tu ni jungle lasi lagi mana kadai di cingga dori benar suk laba umang ngasih dah mana matau kan masih encik dori benar pekra bangga mana koi bu mana ngangga dere ni tio tahu tibu de tiri tahu ni siapa kau hai tahu ni sini oi mang mata ada tahu ni angang sumang paisa sumang pun apa Somdana sanado tau pada kangen deh, angang ngasih lagi pesa puket kadrai na tahu kan, sida mukmang betara apa kayu tahu ni tu, ngang kredo ko loket, nang maru lama, madu gi pesa tu dah highlight, nang nanti kang deh betau, somda tahu ni jadi, makoi gi mama apa tu lani, la songang tu nak thok rehabi adi, makoi gi haler gay na phone tau ke, aduga, mafam masih lau hai deh kau kadang ni. Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai. Lakle. Hana taga sering ngasih inspektor Tayai tabiri busing. Ngasih kita angka ngasih tabiri gadung kita mau dekari fawu bagi feedback kamade komen kajik tang patok sebagai tanja dalog jagi loina na ngasih birthday tariba singi yai famanggol pimina singi. Lairik geng bam luncheon bi news second. Many happy returns of the day. Nungai reba dong di pok ngamit asing kita ba. Yai famanggol pijari sorgi mafam da nijari. Adong di punci da nungai yai famana digek taba punci nung sang boy biu. Lenana Tokchom Paikomba, son of Sanatoy in Morning Dew, address Kojuman Mayai Lekai. Many happy returns of the day. Asigumluwa nungai raba dongi pok numit masing lang amdana lakpo irusunu palem panthawi shaba matong lom na tawdu na tulo tarba singi mating pangmungambo ibiu lenana may ising nusit khudong tiba po namagtagi masigi birthday tariba sing ishor gi mafam da punchi sang na nijeri loina na palem patawi shaba matom lom na tobo na sunong asigi feedback kamadi kamen krate tang na pajari konsam bimula happy birthday to all tapira kwa sanjit ning thousand thagachari Sir James Amok nungi operation tauba male James nung surjit ning thousand wafam ji kamaina abe surjit ning thousand aise daw yadaba haidra kainoma dum leire haitare yes ai ngasi season ai kaino torubugi report ama haitare so very nungai taba report haitare nungai bidi natre babina da muk test tobune aduga
हाइतरे मसीनी में याम चेक्शन भी हाई से अहुम लक हाइतरे गुवाहाटी दा मुक टेस्ट तौग्रे गुवाहाटी दा 11 mm अमा लैना हाइरकपा अदुगा अखोय मणिपुर दा मुक टेस्ट तौकांदा 11 mm जी लैते न मु हाइरकपा अदुम दे खर लेरकांदा मु प्रॉब्लम से मचा मुक लाकपा अदु मतम दा मुक मणिपुर मुक टेस्ट तौकांदा लैते न मु हाइरकपा सो ngasi amu hana yengukanda kuiraba nongoma haitare so laibuk fabadagi adum haira khara adum chagan manina laibuk fabade kidney dagi di nandharam ba aduga amu ising kom de yaudring da pallaga leiba haitare so masina maram oraga igi kidney yet thangbu kidney si sau thok ba haitare so masina maram oraga igi khong ji pongkhat po oiramme aduna corona no oiramdre haitare hoji fabagi the results is smile lady but doctor na kari harakada ge domu yeng batari doctor da ngasi hayeng chit thumu yeng na bonari aduga thubu matam da operation toroga lok thok na ba haitare surjit ning thoujam adom na yam chumna haitare krai digi phangba information no khangdei kanam ta di haidre du yam chumna haibiri karai phangbi ro no thank you so much rani bla laisang them thank you punche je singal ta ni mayam punama adubu ngai jidri badi information je haitare करीगुम आइना ऑपरेशन तो तौरगदी निमित निनी म हमनी म मरी नि मंगानी म आई आउट ऑफ स्टेशन हो बताबनी तयाई ले पताबनी उपाय लेते है तेरे को एनीवे थगचरी हौजिक अदोना ताबीखरे इंस्पेक्टर तयाईगी चहुमगा तरागा निपान छुबा हंजिन बतांक थौरम संदोक्तुना तहंजरिबा सी 91.2 मेगाहर्ट्ज ता संदोक्सरिबा डायमंड रेडियो की थौरमनी हौजिक अमुक ngayaki matungda adom gidamak khudol tamnanabagi damak sem sajagdoriba thauram asi ngayaktang pothaminasi thauram asigi live phone in program gi thauramni मसीगी मांगोइना मयाम अतेना बेखरदंग लोजगी ब्रेक की मतुंगदा ngayak pothamina siariba thorom asigi live phone in program gi thorom galona ikoi mयाम punna unasi इंखोलमा योंजरी वांजिंग टेक्चम लेकाय अमदी एसके लेकाय अनि gi lonabada point 13 ओइबे इंखोलमा अचिनबा अमदगी थादोक जगदोरी इंखोल gi चेनबा करिगुंबा अमत्ता लेते पांबीबा मियोय सिंगना पाव फौबिरो नत्रगा लाक्तुना उनबी दयानंद युमना वांजिंग टेक्चम लेकाय मोबाइल नंबर 9863842741 अमुकहना मोबाइल नंबर 9863842741 बिजनेस लोन फंगबीगनी बिजनेस तौबीरिबे चिनिनाव सिंगी नुंगाइरबा पाउजे सिक्योरिटी डिपॉजिट अमत याउदना अमदी गारंटर अमत याउदना बिजनेस लोन ओइना लुपा लाख अमा फाउब लौबगी खुदोंग चाबा पिजरी हारिबा सेनफम असी था थागी ओइना सिंगबिगदबन हेना खंबिनिंगलबदी ऑफिस ता लाक्तुना लोन मैनेजर गा तानबियु नत्रगा कॉल तौबियु 878-777-0432 अमुकहना 878-777-0432 ऑफिस टाइमिंग अयुक की पुंग 10 दगिना पुंग 3 फाउबा लोइनना निंगथौकाबदगिना थांगजा फाउबा हांगजरी ऑफिस एड्रेस ना लोन फॉर ग्रोथ थौबाल ओक्रम निया वाइखोमनी गर्ल्स कॉलेज श्री श्री गौरचंद्राय नमः श्रीमती सलाम ओंबी सनारे देवीना मागी नुक्सीजरब इमुंग मनु अमदी मचा मसु सागे नाते अमदी मारू मपांग ख्वाई पुनमपु थादोकपिरमलगा हौकिबा तांग कुनगनी थोय था अमा इंग्लिश सिंगनी कुनगनी थोय वाक्सिंगी तरागा मापा निपान थांगजे नुमिता